Manipur Top Channel की माइकेदी ngasisu mayam gidamukti special video ngtang puduna laksari ajigi hawalagdiba nahasing amasum miyai salaba masum yamna khudimangna khangjinbada kanaraba adugumaba wafang gatang ngasi phonggi pasi phong singni ka lokhacharakanda mayamda share tawjage mayam lothoktaminasi komthoknarakliba mari amadi pirakliba saitheng Dr. Rosen Texam hainabalai torelengoi budi yumba lona hena kupi Kuplava yumba longi sana kanglon singbu munna khangba amadi ngakna satpa imung singna ingna singna santi oina hingba ngami aduga yum panbabu karisu laitana khanba yumba lon khangdaba kayana yum panbada imung adu mahi langba maisa langba kya thokli matang sida ningsingba yaba pawro omana seksilaga seki yum sai phadoklaga phara sai Mapi mapa oiribasingna imung manung masa masusingbu section na ngak senduna panba matamda nungai yefaba phangi aduga imung manung masa masusingi karisu khandana phadokna palagana kangkhong sai masidi punamangnasu khangnaraba wafamne section na panba yumbanda laiminariba nupa nupi ani ki marakta setlaba marisu yamna maruwai yumban minariba nupa nupi ani gi marina setrabadi Imungdu maisa langi wathok lanthok kya thoknaba maram oi amaromda ngasigi khunai asida yum palaba nupa nupi anina kuplaba yumbalongi thaudang singbu na thaiduna nupa nupi singna ka hena maning tamlakpagi mami ubu kaya uri aduga nupa nupi anigi marina yamna komthoknarakpagi masaksu uba phangnarakli masi karidagino ngasi aikhoigi khunai sida mapuroiba madi masa lairabi nupina mapuroiba madi masa laina atoppa nupa da sienkiba mayum pan kiba nupi angang lairaba nupa na yumda nupi angang laina atoppa nupi thirakpa kya thokli mau sienkibagi thaudok kya gi pautari masi yum pan babu karisu laitana khannarakpa nupa nupi ani gi marakta yumban mari komthorakpagi khudamni ngasi gi khunai mamangai gi nupina Mapan thokpa yadaba lairik tambabu mangi haina launaba khunai adu natre nupi su nupa su lairik laisugi mangal phangnaba makhai phangna sakhotpama natrabasu sakhotpagi lambida leptana sangsiliba maikai kayada sakhotpigi mangal phanglabani matam amagi amanba wakhal miyeng pumba ayambana mangkhrabani asigumba lairik laisu hairaba maikai kayada sakhotpigi mangal phanglaba Matam asida yum palaba nupa nupi anigi marina karigidama komthoknaraklibano masi yumbalonbu thausadaba yumban maribu karisu oidana khanba moral value hantarakpagi khudamamani masina takpadi miyoibisi maikai kada sakhotpagi mangal phanglabasu nungdadi hamsatnarakli haibisini Hajinduna thamba sanlamsana sangondagi thauri nanthokma matamda mamai thangatuna akiba yaudana maning tamna koi sen bagum matam amagi amanba khuraba wakhal miyeng satnabedugi lipundagi nanthorakpasida nupa nupi anina kangaunaraktuna ka hena maning tamlaklibra natraga matam sangna nupana nam thabirargaba Petrakel Society oiduna laklaba khunai sibu singnaduna nupi singasina kunga mathoi chuba sahi sada yarak pasida nupa singi mathakta laman khumlaklibra adubo masi nupi khakta nate maning tamlaklibasi nupa suni aduga khunai sida lairiba nupa nupi khudingmakti nate nupa nupi kaya amadi laibaki amadi imung manungi thawai kya kaukthoknaduna satli kaya amana Laibaki damak amadi khunai sigi damak thawai pamuba leitana lepri kaya amana imung manung punaba masa masu sema ngamnaba sokthaba naidana hotnari kaya amana laibaki mingsat puraknaba kana hotnari amadi mingsat purakli makhoi singa dudi tamjaningai ni makhoi singa si nataba warak wapol wang lalabi moral yaudraba mathong huktabi khara tholaktuna khunai sigi Yumban minariba nupa nupi singi laibakta amuba kali taisinanaba laknari isa haibasi satokhoi nungsi haine adugumba nungsi khraba mabuk thoki masa adubu hundoktuna atopa nupa amada mayum panba ngamlibi nupi gi thamoi nupa mayumdagi atopa nupa da sien kipa ngambi nupi gi karamba thamoi no thabum tara naupuraga pukpiriba aduga saunanabasu yukpiraklibi gi mama mapabu thadoktuna mapuroibuna hal heli
खंदुना युमनाक सगई ओंदुना लाक्लबी नुपीदुबु युमदगी तंथोक्लगा अतोपा नुपी थिरक्प ngamliba nupagi thamoi yum panduna laiminaribi नुपीदुबु हातोक्प ngamliba nupagi angakpa thamoini asigumba miyoibigi olagliba nungpangi tamthiba saklon asina khunai asibu akiba phanglaba khunai ama oheli aikhogi khunai lohongbi phajarabi satnabi lei miyamang da siamkiba punsi laipungi setlaba lipun punsigini miyamna madugi sakhini asigumba phazaraba lipungi mari asibu nupa nupi anigi ka henbali satna thadatningba matamna thadatnaba hotnarakpa haibasi khunai sibu singnabani aikhogi laiba western country nate numit khuding to na tinnariba yahip yataminariba nupa nupi anigi mari thajaba watpa nupaga nupiga anigi marakta amana amabu thajaba wanarakpa sisu yumban mari komthoknarakpagi asuba maramamani asigumba amana amabu thajaba walakpa yumban mari komlakpana wathok lanthok crime kya thoanduna imung manung amadi laibaki santi thugaibata natana khunaisida sakhot lambida maning hanthanbana maram oheri aduna yum panba matamda yumbalon munna khangba mathoktai yum panminariba nupa nupi anigi marakta yamna understanding lainaba amana amabu thajanaba section na sienaba ngak sienaba wokhal khanthanaba haibisi yamna maru oi punsi lambida amana amagi mating pangnaduna awa nungai saru yaminaduna khusamnana satminaba mathoktai khantadaba maning tamba sajana puduna ngaihaki apamba nungaiba kharana punsida loiroi haina khanbadi yaroi komthorakpa haibasi thajabada wagadaba amane adubo ngasidi thajabada wagadaba thodoksin khunaisida tatana thorakli masi nupa nupi anige marakta asauba asoiba amane asauba asoibadu karigino haibadu khantaduna mari sesinana hotnabagi mahutta nupa nupi anina tongan tonganba maikeida nupa nupi anigi mari kom tharakpa amadi nupa nupi anina ka hena maning tamlakpana wathok lanthok kaya crime kya thoktuna laiba asigi santi punsida tatana temsingnarak moral value yaudraba palaba nupana atopa nupiga mari lainarakpa atopa nupi koiba kaya yauri masi yumgi nupibu nungsiba hantharaknaba yumbal mari komlaknaba maram amani masina yumda ningai sangdanaba nupibu phubi saibiba yumdagi tanthokbiba nupi hatpana singba kya thugali matamsigi sairak yaudraba nungsi nungongi sajana nungsinaribi atopa nupiduna karigumba mirolakpa lengbai yadraba khongpham yorakpada yumgi nupi angang lainana atopa nupi senchilakpagi wathok yumda senchilakpa yananaba yumgi nupidubu tanthokpa hatpa natraga nungsinaribi atopa nupidubu kauktholaga hatpa thauri yanshinbibagi crime kya tholai aduga mapuroiba lairabi maunaha singna mapuroiba laina masa laina atopa nupa singa mari lainarakpana yumgi mapuroiba bu nungsiba walakpa mapuroibaki seba tauningdaba masabu nungsiba ngamlaktaba yuman mari komlakpa maram oheli masina mapuroibana khanglakpa matamda imung manungda khatna sainaba maisa langnaba kaya oheli masida sunatana mau mangkhibagi sienkhibagi thodok kya sathugali masidagi hendoktuna nungsinariba atopa nupaduga manaraga yumgi mapuroibadu phawba hatokpagi thodok phawba laikhrabani pot ayamba sumna sijinarabadi afaba phangi lanabu sijinarabadi phattaba ngaktani yum palaba nupa nupi singna mobile phone si lana sijinarakpana atopa nupa singbu khangnaraknaba nungsinnaraknaba yumba lambi komnarakpa maram oiri nupa na nupi koibigi nupina atopa nupa koibigi imungda khangnarakpa mikupta matai manau tatana khatnari phone thugainabagi thodok laikai khudingi thoknari amaromda mapuroiba madi masabu hundokramlaga atopada mayum pankhrabi mama singna hundokpiramlaba masa singi masing leba asida nomugi hengalakli aduga mapuroibana mirai birabi thawoi bidrabi mama masa kyana thamoinungda achauba saina amaga loinana punsigi lanphamda achauba kaya mayukna tuna hingli yumban mari komlaba numit khudingi imungna khatna sainabana thalaba mamana atopada mayum panthokraba mapana atopa nupi pusilakpa wathokna langoi salaba minok maisana yomlaba imung sing aduda pokluba hingliba angang sing adugi punsina kari oigadori satnabigi pali wang malankraba mama mapa adugi punsida minok maisa phangbata natana pikliba angang sing adugi punsida su
minok maisa phanganduna achouba saifu ama piri masina tungi yumbi oirakadoriba angang singi punsida hamsatnaraba punsi oinaba maramsu oiri yumgi mauna atopada sienkiba mayum pankiba madi mau lorakpa nupi angang laina mau selakpa haibasi makoi imungdu khaknatana atopagi imung singadubusu thugairambani laibak asida hangliba hotel amadi restaurant singi amamba kanungdagi mapuroiba lairabi mauna singna atopa nupa singa natai saraba fibamda lairambadagi nupi angang lairaba nupa singna atopa nupi singa haksang satheki lila sanarambadagi Phakibagi thaudok kya laikre masa mawa lairabi nupi sing atopa nupaga phamlan yahip minaramagi matung masa lairaba nupa sing atopa nupi singa yahip yata minarambadagi phabagi kaina khatpagi marukokpagi thaudok kya ni thokliba khalubada hangoiba poi hauzik laiba sida lairiba hotel restaurant sing asi mauna sing amadi nupi lairaba nupa singa haksang satheki lila sanapam oirakli amaromda drug mayai kaba nisagi polam sing asi yamna phataba amani nisagi mayai na miyoibigi moral value manghali akiba lehande apapata pap punyagi masak karino khangande nupa sing nisa sasilaga wakhal lausing pungba manghali imung manungi santi thugari yumgi nupi angang bu phubidi saibidi hat pangamli masida sunatana atopa nupi sing mausing bu apapata khandana sarak tamnaba honari sarak tamli sarak tamba loiraga hatokpiri hatoklaga thauri yansinbiri hauziki matamda nupa sing tanate nisagi ipakta tawba nupi kya stholakli masina nupi kya na nisa sasilaga nupa singa jagoi khuse tamli masagi izatpu laidigi matagum lukmai da haptuna yoli masina kari afaba phalda purakadaba moral value manglaba apapata khantaba ngamdraba matamda tholakpo wakhal bu karamba afabano phattaba wakhal ngaktani tholakadaba phattaba wakhalna pangthorakpa thabak singdi phattaba thaudok crime kaya masina nisagi ipakta punna iraknaduna mangkhiba yabagi akipasu leirakli amaromda thajaba watpa nupana nupiga anigi marakta amana amabu thajaba watnarakpa masisu yumban mari komthoknaraknaba achuba maram amani asigumba amana amabu thajaba walakpa yumban mari komlakpana wathok lanthok crime kya thowanduna imung manung amadi leibaki santi thugaibata natana khunaisna sakot lambida maning hanthanaba maram oiri aduna yum panba matamda yumbalon munna khangba mathoktai yum panminariba nupa nupi anigi marakta yamna ai understanding lainaba aman amabu thajanaba section na senaba ngak senaba wakal khantanaba haibisi yamna maru oi punsi lambida aman amagi mating pangnaduna awanungai saruk yaminaduna khusamnana satminaba mathoktai khanthadaba maning tama sajatna puduna ngaihaki apama nungaiba kharana punsida loide haina khanbadi yaroi khunaisida satkadaba tungi lambi yamna sangni aduna yumbalaba nupa nupi anigi marakta soiraklibasing asi chumthokpa semdok hauba mathoktai khunai sigidamak tungi mirorgidamak hainasu khatana phungbirai duga mayamdasu kairi wakhalu labige haibu singsoidna comment box ta comment amta thambiramu sigi message miyamna kanai khanbiragadi singsoidna share